start again. Hi everyone, welcome to my channel. First of all, I would like to thank everyone who has subscribed to my channel. And in this video, I am going to show you how I prepare Sabudana Bora. Chop the onions, and here I am chopping it. I have already boiled the potatoes. Alu ahan badana I foot na loy kare alu achau ani ka hujik na tilau soy di kup na soy gani keno ada alu paratha tau bada ka hapado adumaina kup na tilau se soy rani Dedi sabudana aduna desa grocery store da phangmani sabudana do ting dringai da hana phajana chamdoni chamdok tinga ga chamdo di mai keno do mon banina chamdok pada waiba aduna sabudana do hana ting dringai da phajana chamdoga aduga tingma matamda ising yam hena hapunu ising yam hena hapchande jitna luppado ising haiba matamda nangna sabudana use tawdori dugi jitna luppadu ising hapani aduga overnight tingam ga shai nungdang le tingam ga shai natragana tum hogalakpaga adu hana tingjalaga thaba ingkhang lorakpada chapchabani asisini sabudana tingbado hojik puna se punjalani punjanringai da hana alu asagi alu aputpaduga jira khara hapani se jira hapi jira hapchare dedi hojikna machu hapani masagi flavor gi matungina yamna hapke su yai likna hapke su yai machu jira se aidi khara likna hapi e hoji sisina dhania powder fatigom maru morok asuba gi powder hapke su yai morok atekpa kupna soiraga hapke su yai se na thum hape aigidi angang apikpa leibanina morok hapchade atopa vegetables gajar hapke yai shimla mirch hapke yai dagidi motor maru do hapke su yai hojik ayon atopa vegetables leite tilhau tani leriba tuna tilhau ta hape hojik alu se metlani iromba metpa dumaina ametpi metpa dumaina iromba dadi mahi hapi dumai mahi hapoi akoi ametpada kangna metpado adumaina metlani asagi alu aputpado tilau sisu mix tawdeni ahamda alu se fajana nokai biro matum do yamna yauhan bigano saye atingba keno dusa hapchalani jira se khatang wat kadaba manai metla mathunda khatang amaga thada jare hapchare jira se ni khut namu mix tawre pot na mix tawado pelak tadana dedi hujik asagi atingba sabudana do hapchale packet ta phangmani asigi sabudana se sagu haina ibani packet ta makhal ani shubani aigise akuppaduni apauba masu leibani masagi do mixture tawraba matungda punna mix tawraba matungda khutta ghi gata hapaga matum tasan biro ghi na traga desa refined oil hapke su yai khutta na tradi napsan bani khutta aduga akoi alu tikki ka ngaudrane adumaina tawada thada biro khut amana camera paire khudani aredi nungagadani khut amana tang tawrabani na khatangi kuina change se khatang medium flame low flame da already kuiga yam kuina changi the medium flame da phajana jairaga thambiro high flame da tawba tardi manung se monjandabani aduna hojik egi se munna turn tawre ondoe
साइड से पुनम ओंथोकपा लोरे स्किप तौरे वीडियो से याम सांगने है ना प्लीज़ ये चैनल से वो सब्सक्राइब तौबीबा काउबीगनो थैंक यू वेरी मच फॉर वाचिंग असिसिनी पुनमा होजिक आई हौबा लोइजरे फाइनल लुक नि सिसे थैंक प्लीज सब्सक्राइब टू माय चैनल थैंक यू वंस अगेन बाय बाय